Thoubal Turel Taotharakpa Imtiyas Mihatki Langla Langjin Puthoktrabadi Akanba Khongjang Changsingani Tha asigi anida Thoubal Turel Asiba hakchang ama taotharakkhiba adu ngarang Imphal East District ki Andro Police Station ki manung chanba Yairipok Tulihal Water Supply manak tagi Meraimayum Imtiyas Khan chahi kun apokpa MM Najir Khan ni haina hakchang aduda yaoramba photo dagi khangba ngamle Mishi asigi matangda Tulihal Idigah Youth Development Organization TIYDO na sinduna miyamgi oiba mifam ama ngasi organization asigi office ta pangthoktuna mihat asigi achumba Langla Langjin pung nifu nipan gi manungda mari leinaba singna Puthoktrabadi Akanba Khongjang Changsingani haina warep lawkhre mifam aduda Mishi asiga mari leinana semkhiba GAC gi ko convener Meraimayum Rafina Fongdorakkibada miyoi amabu asuki matik masak fauba khanghandabagi mawongda Mihatki na hatokpiba asi akanma mawongda condemn tawi Asiba hakchang adugi masada yaoramba imung manungi photo dagi hakchang adu Imtiyas ni haina khanglakpani mamang thagi kunda luhongba ma yaoramlaga thabak suba chatkibadagi ngasi fauba thiba khangdana leirakkibani asigumba thodok asi iramdam asida amuk hanna thoktanaba mihat asigi achumba asengba Langla Langjin ngasigi lengakna athubada puthokpiduna chena sing ain gi oiba matik chaba chairak pigadabani haiki mahakna makhata na haikibada ngasigi mifam asida tongan ma warep kaya su lawre warep sing adudi mihat asigi achumba wayel fanghannabagi damakta JAC against the brutal killing of Meraimayum Imtiyas haiba committee ama semba pung nifu nipan gi manungda mihat asigi Langla Langjil Puthoktrabadi Asiba hakchang lawdaba hairiba dabi asi thabak oina Taotharakpa lamdam asigi leiriba CSO sing Maira Paibi Lup Singa Loinana Akanba Khongjang kaya Changsinba Andro Kendragi MLA TH Syam Kumar gi Khuthangda Lamdam asigi Chief Minister da mihat asiga mari leinaba memorandum pisinba haiba warep kaya lawre haiki ngasigi mifam aduda Imtiyas ki mihat yaningde mihat asigi Langla Langjin puthou haiba kholaw kaya su lawki Imtiyas ki mihat yaninge Imtiyas ki mihat yaninge Imtiyas ki achumba Langla Langjin Imtiyas ki achumba Langla Langjin Thoubal Turel Asiba hakchang ama taotharaktuna Yairipok Andro PS na lokhatkiba mioi ado hairiba Turel aidel leiba Imtiyas Khan mapagi mamingna Najir Khan hairiba asigi machanupa ni haiba asi Mihatki Asiba hakchang da yaoramba family gi photo singi dagi Mihatki haibasi khangba ngamlakkibani pungni phunipan asigi manungda Mishi asiga mari leinariba mioi sing puthokpiba tadragadi Manipurda leiriba civil organization amasung mera paibi sing loinana 48 hours asida Langla Langjin puthok pidragadi thangnaba mikupta akanba miyamgi oiba khongjang ama Changsingani haidana aikoi mot amatta oina lepnare